Churchanpur relief campta Chahi ahumgi nupimacha ama sire. Punna relief campta siba nipu sure. Housing tholiba kangluki irang asina maram oiraga tungan bamafam kayadagi lanjena raklaga Churchanpur relief campta leiriba kuki khunja sing kham thengna awaba mayok nare. Maruaina ana ek yaurakpada matik chaba medical gi tengbang fangdaba amasung infrastructure watpana maram oiraga housing fawbada Churchanpur gi relief campta layeng bangamdana sikiba masing punna nipu sure. Presna fangba pauge source amanadi mamang chahi lisingani kunumdoigi December kuntrada Churchanpur relief camp ta leiba nemsing them ko wi masagi chahi ahum khakta ngai ri nupi masa amasu heart attack tobadagi leikhidre nupi masa asi mahaki imung manunga loinana me ahum da kangluki irang hek tholakibadagi Churchanpur M Songal relief camp ta leibani District aduda health infrastructure marang kaina leitabana maram oraga nupi masa asi matik saba medical attention piba ngamdabana maram oraga heart attack ta leikhidabani Churchanpur relief camp ta leiriba kaya district aduda health infrastructure watpa amasung medical aid ningthina fangdabana hauzik phawada laying bangamdana sikiba masing asi punna nipu sure relief camp ta leiriba sing adugi manungda diabetes amasung cancer naba patient kaya amasu leiri makhoi sing adugi phibam hauzik tamba ngamdana leiri hairi